Online Manipurgi ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau. Kanglaipa apunma kholauge update gi lokhocherke Tonjang village ta ZRAEC amadi CNA ga kanmong danga sinungthil kapnakhre. Churchanpur da lanmai chakpada Kuki Nupi ama Sikhre hairi. Ahak pachairak pinaba lo semsi. Manipur da tabada thuklawa thoningdaba thodok thokpagi chang hanthadaba manbagi mawongda Nupi angang da otpa naibagi pau tabasi makti lamdam asigi oinadi yamna laibak thibani. Haukiba chahi kharagi mamangda state asida mapuroiba bu hatpada chenaba lamchat naidabi kayagi pau tanakhiba leikrabagi matungdasu mamana hek pokchaba macha bu hatpagi pau tariba asisu pangkui kui khidri haiba yai. Tabada tu chungba pausing asi lamdam asida toina tarakba asina maram oiraga state asigi miyamna siguma thodok asi ngaihak leitana thokpa thodok kumna khanarakpagi mawong asidi afabagi khudam oiroi khali. Nakal amaromda malemgi oina nupigi numit March 9 gi mangoinana malom makha lekaida macha hum leirabi matau leibi kobi mau ama lekai adugi pukrida sina leiramkhibagi pau tanarakkhibagi matung tarakpada misi adugi langla langjel puthorangnarakpada mioi kaya misi aduga mari leinana fabagi pau tanarakli. Nakal amaromdana malemda nupi singna leipa khunai gidamak lawrakpa thodangsi singthabaga loinana Nupi singbu ikai khumnabagi thoram pangthoklabasu ngasigi Manipurda nupi singbu ot naibagi thodok sing marak toina thorakpa asimakti yamna thamoi sokningaini. Ngasi malemgi chawkhalaba leiba kayana Manipurgi nupi singi thak wangna yengnaraklaba matam asida lamdam asigi nupi singbu tuhatpibagi thawong chatharakpasing asibu matang matam chana maralgi matung inna ahakpa chairak pihaudrabadi makha tana thoaningdaba thodok amadi tabada thuklauba mipainingai oiba thodok thoraknabagi maram oirakpa yai khali. Maramdi India ki democracy ki lengang na mara leiba mi bu chairak pibada matam changhanba amadi ahakpa chairak pibagi chang yamna nembagi thawong asimakna mi bu mina ot nairaga hatpagi chang wanglakpani haibada langadaba mande. Nakal amaromda India ga yumlonaba leipak amadi Asia gi chawkhalaba leipak kaya sing maru oina China leipak ta ranba tawbagi chairak khudakta pibaga loinana Senja thumjagi thabak tawba mioi gi chairak kanba leibak oiba maramna leipak aduda aranba tawba mi leibagi chang yamna nembana ngasigi malemgi chawkhatpa leipak ama oina malengi miyamna khangnari. Adubu India dadi China gi lengaki mawonga onna tainaduna leibadagi leipak asida aranba tawba migi masing thingamdana leibadagi India gi state ama oiriba Manipurda aranba tawbagi masing ka hena wangba lamdam masigi nupi angang bu minungsi yaudana otpa naibadagi hendoklaga Minungsi yaudana miha thina hatokpiba thabak sing makha tana chatharakhi gadaba mali maram aduna India lengakna democracy gi chatnabi leirabasu nupi angangdo otpa naibagi thabak tawbasing amadi aranba tawbaga loinana Sanja thumjagi thabak tawbasingda ahakpa chairak athubada pinabagi lo sema chumgani khali. Madu natrabadi tahaidaba pau thoaningdaba thodok thokpagi chang hanthahanba ngamloi.